Miding tabiriba pumnamakpu Gorbachevna hanmakta taramna okchari. Ngasigi video asi yamna maru oiba afaba phone amakhaki offer amagi matangda tentakna mayamda paudamjage haiduna samjaba video ni. Hairiba offer asi mayamna kudongchaba lawbi hounabagidamagta hairiba video asi yamna athuba matamda mayamgidamagta semnaga hapatchabani video asida soikiba yawrasu mayam pumna ngakpiyu. Hairiba phone adudi mayamna screen da uburiba Realme X7 Max 5G hairiba phone asini. Hairiba phone asi lupa lising kutragi manungda laiba yamna faba phone amani. Anoba features sing mapung phana yawraba adumna phone amani. Phone asi flagship killer phone singi manungda amani. Hauzi lupa lising kuntaruka chamapan mautra mapan piriba phone asi adomna sale asigi manungda laibi hobu taragadi lupa lising kunga chamapan mautra mapan da lupa lising taruk discount biraba matungda adomna hairiba phone asi laiba phangbigani. Phone asi matam guchunaba 5G support toba anoba makhal kaya gi features yawba adumlaba phone amani. Phone asida 120Hz ke screen da Super AMOLED display 50W ke fast charging 64 megapixel gi triple camera Dolby Atmos ki sound amadi anoba makhal kaya gi features kya uba phangbigani. Hairiba phone asida super nice cap mode dynamic bokeh vapor cooling technology na chingba anoba features kya superi. Phone asi adomna Flipkart ta haujimak leinabagidamagta yengbibo oiragadi screen da uchariba bank sing asigi credit card natragana debit card paiba mioi singna kudakta lupa lising taruk ki discount uba phangbigani amadi check out toba matamda lupa lising taruk ki discount adu adomna kanaba phangani. Hairiba phone asi lupa lising kunga mathoida khwaidagi faba phone sing manungda ama oire. Hairiba offer asi matungda amukhanna uba phangdaba yai haiduna mayamda hairiba offer asi ke kudong saba adu lahunabagidamagta semjaba video ni. Hairiba phone asi yamna makfaba Mediatek Dimensity gi 1200 processor yawba adukna phone amani. Phone asi matamga chanaba yamna makfaba phone ama oibana hairiba offer asi ge kudong saba lobihu haiduna video matek asi semjabani. Mideng tabiriba mayamna lupa lising kun manga phawgi manungda leiba yamna makfaba phone ama leinabagi damakta yengbiramba oiragadi hairiba phone asi asengba mamalda lupa lising kun taruka chamafan marfudra mapan piba asi lupa lising kun ga chamafan marfudra mapan da lupa lising taruk offer ga loinana leiba matamda hairiba phone asitagi hena faba phone ama uba phanglaroi maram aduna hairiba video asi mayamgi damakta aina semjabani. Masini ngasigi Realme X7 Max ki matangda semjaba video tungdasu asigumlaba afaba amadi khudongchaba offer sing amadi phone singi matangda hena khangbinabagidamagta channel asbu subscribe tawsanbiu amadi channel asigi notification bell bu nambiu. Ngasigi oinadi matang asida loisinjari tungda anauba video amada amuk thengnarasi matam adu phawbugidamagtadi mayam punamakti kainabagi athang nijari.